कक्सिंग असेंबली कंस्टिट्युएंसी की एमएलए मयांग लंबम रामेश्वर कोविड-19 पॉजिटिव ओइरे। मणिपुरना नुपी पोकपगी चांग ख्वाइदगी नेम्बा स्टेट ओइरे। नुपा लिसिंग अमा पोकपदा सुपनतगी नुपी 783 पोक्तुना मणिपुरना इंडिया की ओइना नुपी पोकप ख्वाइदगी नेम्बा स्टेट अमदे अरुणाचल प्रदेशना नुपा लिसिंग अमा पोकपदा नुपी लिसिंग अमगा मरफुगा मरी पोक्तुना नुपी पोकप ख्वाइदगी वांगबा स्टेट नि हाइना कुमजा लिसिंग अनि तरा निपान गे वाइटल स्टैटिस्टिक ऑफ इंडिया बेस्ड ऑन द सिविल रजिस्ट्रेशन सिस्टम रिपोर्ट ना हाइरी अरीब बॉम चामग कुनिथोय थेंगनरे सेकेंड वर्ल्ड वार की मतम की ओइगनी चिंगनबा बॉम चामग कुनिथोय ngasi more ward number 9 gi manung chanba gangte bengda miyoi amagi yum sana batawbada thengnakre more police ki team laktuna chaksinna bomb sing adu pukhre hairi gangte bengdage thangkhong tinlan gangte kauba miyoi amagi yum sana bagi damakta JCB sizinaduna yumpham tawbada ngasi ayok pung 10 rom tabada bomb sing adu thengnarakibani hairi national education policy chatnaba haunaba honare education minister Education system da ahongba ama puraknaba national education policy Manipur da chatnaba haunaba lengak asina paikhatpa yaba thorangsing paikhatle haina education minister S Rajan na haikre wangkhem SC gi manung chana leiba hayel labuk mamang idiga manakta nauna saba loiraba sangadana leiriba hayel labuk mamang primary school gi phibam yangsilladuna minister na wafam asi phongdokhibani local MLA K Meghachandra education S ki director L Nandakumar amadi additional state project director T Phulen yauna satkiba section khongchat aduga mari leinana minister na hai national education policy ase chatnaba hauba yana bagi damak task force ama sembal oire numit manga tarani asigi manungda mafam chaba ama yengduna expert kaya yauna anoba education policy asigi matangda achauba awareness ama pangthoknaba thorang loire loinana district singdasu government oza singi awareness pangthoknaba thorang loire loinana district singdasu government oza singi awareness pangthoknaba thorang leire minister na makhata na hai mamang sahida chief minister na hogdokhiba school phagathansi mission gi loisinlaba thabak khudingmak lakliba december phawbagi manungda loinamak sangaragani amadi athuba matamda mission asigi ani suba phase su paikhatpa hauragani अथुबा मतमदा अनौबो ओजा चमापन ग कुलहुमदोय लौनबा नोटिफिकेशन थोकलगनी ओजा ओइरिबा सिंगनसु स्कूल चांग नाइना काबा ngamnanaba मागी डिस्ट्रिक्ट मनुंगदा पोस्टिंग ताहानबसु खनबा हौरे हाइखे ngasi khongchat aduna minister na hayel labuk mamang primary school sapham gi matangda lam mapu amadi khunja sing marakta leiramba chayna bapumnamak yasinaba puraktuna chaliba tha asigi manungda School asi sangaragani haina khunja singda minister na thajaba piramkhe Sri Lankan refugee TV actor hatpada chenare City Police na Sri Lankan refugee ama TV serial actor hatkiwaga mari leinana faraba miyoi adugi maming Vijay Kumar kawe mahak refugee camp amada leiba misakni haire laikhidraba TV serial actor asisu Birudunagar district ki refugee camp amada laiba misakni haina phongdorokle chahi nifumatoi suraba MGR Nagar da leiramba laikhidraba Selvara Thinam maraibak yengnabagi damak film industry da khong thangjilakibani haire mahakna TV serial Thenmoji BA haina mingthonba serial asida apikpa role amada saruk yarakibani haire laikhidraba actor Selvara Thinam na police na faraba Vijay Kumar gi loina biga mari leinai haiba khanglakpadagi actor asibu hananaba plan tawduna thang sizinaduna halaba matungda refugee camp asi thadotuna chenkibani haire special investigation team amana kupna thiba humbagi thabak chatharaba matungda Vijay Kumar bu bus stand amadagi phagatpa ngamkhibani haire India amasung US ki khwaidagi chawba warship sing exercise tawrugani India amasung United States ki khwaidagi chawba warship sing Malabar naval exercise da saruk yargani haire Arabian Sea da Sathagadoriba Malabar naval exercise da lead tawragani haire exercise asida Japanese amasung Australian Navy singsu saruk yagani haina phongdorokli exercise asi 2007 dagi ahan balaibak marigi apunba joint naval exercise ni haire ngasi dagi hauduna saisat kun phauba pangthokadoriba exercise asi ani suba phase oina pangthokpani haina makhata na phongdorokli
अहानबा नेवल एक्सरसाइज नवेंबर 3 तरुक फाउबा पांथोखिबनी हाइरी चाइना अमसुंग इंडिया की मरक्ता था तरुक चंगना स्टैंड ऑफ तौनदुना बॉर्डर दा लेरिबा इशूगी मतंगदा कन्ना उंखटनरिबना मरम ओइदुना चथरिबा एक्सरसाइज असिना चाइनीज अथॉरिटी दा कोक चिगहनबता नतना लेवाक मरीगी मरक्ता लेनरंबा नेविगेशन की चायेटनबसिंग लोइसंदुना तंगदु लेतावा नेविगेशन लाइन संबंगमले हाइना फोंदोरकले वारशिप अनि असिगा लोइनना अतोपा वारशिप सिंग सबमरीन सिंग अमसुंग एयरक्राफ्ट सिंगना नुमित मरीनी चथगदवा एक्सरसाइज असिदा सरुक यागनी हाइरी उरुग्वे की स्ट्राइकर लुइस सुआरेस पॉजिटिव ओइरे उरुग्वे अमदे एथलेटिको मैड्रिड की स्ट्राइकर लुइस सुआरेस कोरोना वायरस पॉजिटिव ओइरे हाइना उरुग्वेन फुटबॉल एसोसिएशन फोंदोरकले महाकना कोविड-19 पॉजिटिव ओइखिबा असिना मरम ओइरगा सानारोय असिना ब्राजील का लाकलिबा यमसकैसा नुमिता सानागदौरिबा वर्ल्ड कप क्वालिफायर मैच असिदा यावबा फंगलोइदौरे उरुग्वेन फुटबॉल एसोसिएशन न पिरकपा रिपोर्ट की मतुंग इन्ना नेशनल टीम की सानारोय खुदिंग स्वाब टेस्ट तौरे मदुदा लुइस सुआरेस याउना रोड्रिगो मुनोस अमदी टीम ऑफिशियल मातियास फराल कोविड-19 पॉजिटिव ओइरखिबनी अतै सानारोय सिंगदे नेगेटिव ओइरे हाइरी।